Naga taruk athubada putho'u nemsakibgen deputy CM phamdagi lautho'u haiduna khongjang sangsikri. Naga taruk phajin khibaga mari lainana miyoi khara Phaba Houkhre su Louthokpagi Matang logi matung ina sathagani haina minister gi maikaidagi thajaba pirakli. Naga People's Union Imphal Koki Khulai Paibisina Naga Misam ki mataka sathariba miyot minai gi mayokta Naga People's Union Imphal sinduna miyam gi asoba khongsat ama ngasi chatkibaga loinana khongset aduda tampakta khundaminariba phuruk kya gi yamlaba miyoi kyana saruk yakhi amadi Naga Meetei Pangal gi CSO singi lusinga singna mang thaduna khongset adu sakhi Imphal East ki new sekona leba tribal market tegi horaga CM Banglo tamna sakhiba khongset adu sekon gi traffic island yorakpada masing yamlaba security force na thattuna thamlaba matung Naga People's Union gi mihut nipana sabatim ama minister koki militants na Naga gi fajan ki ba miyoi taru thadura o haiba demand yaona tuan ma demand yawba memorandum kusinaba sukhi tungna khongset Lakhiba miyoi singna kunung mamang yorakpaga central amadi state force singna athingba thamdana miyam gi khongset adu thikhi khongset loi singna down nemsakib gen fajan kiba Naga misam taruk thadu suspension of operation su lauthokadabani koki NP masin thibani haibani singba khulaw kya lauduna chief minister gi manak sakhiba Sangkiba Naga People's Union gi mihut singai dunu lainaki Naga People's Union Imphal gi mihut nipana minister amadi home minister gu unaba sangkibada yawrubu Naga People's Union Imphal gi president M ngaran mina haikibada Naga gi mihut singna CM na thamlamba wafam singadu maru oina lairon wifi kulgi sip amadi kunja sing phadun serak pigadabane mati misam sing phakibaga mari lainana lairon wifi kulgi sip asi Father Wohang Pang Torabadi, Ashim Kudimak Tolakani, Haviona, Houzik Deputy Minister Gipam Paidiba, Nyemsa Kipgen, Moral Ground of Masagi Pamtadu, Koki Kulai Pai single linary with suspension of operations su Tokadabani Heva, demands in a Shiauri. Naga People's Union Gimakadi Githam Kibuapam Singadu, Tabak to Ontokani Haina, State Minister Yumnam Kemsana Masum Home Minister Gobitas Kontozamna, Tazaba Pirakiamadi, Mioekra Forget Pahore have a wapam Tamlakiadi, Kulai Paidan Lonia, the Bomona Tabakia, River Koki Sugru Kilusing Koki National Front P, KNF P, Chairman, T Tangboy Kipgen Allies. Semtin thang kipgen gi loina bi housing deputy minister oiriba nemsa kipgen bu masagi phamdagi resign tawgadabani haina thamkiba wafam soidana maki phone tawrag wafam sidigi matangna khanaragan heba wafam thamladuna demand sing thabak to onthoklagan habi thajaba pirki adubu lainga ki maikei digi hairiba demand sing nimit homni faw ki panung thabak to onthoraktaba tarabadi makhata ba khongjang sang silagani haina em ngaran maina phungtokhi ngasigi khongset aduga mari lainana amukogi President S. Sanjoyna Fungtokpada Maming the Ngaira one took later central forcing Hanbikro Hibasi Ekogi Asoba Waribamani Kanaguma Kanglu for Aman Akaiba Toroglabadi Lupna Yangdun Lady Imalevaki the Maktawai Tananava Matampuna Makta Lady Manipur Karanus Tugai Yaroi Samna Masit Ama Power PB Yaroi Manipur the Lady Bakanglu for Kudima Ekogi Iramdam Ngasi Isil inawatani Fazin kiba Naga isil inaw taruk thadorokadabani Fazin dunu thamliba koki taraga mari susing lem thadokpana apaboygani Manipur khunda minariba miyoi lakh kuntrasi India ki divide and rule policy na ngamangum si heba wapam pongtoki Communal force lising mga kasamli ka taruk masak hangdokpaga loina na post lising ahungga sanirom Louthokpagi DCP Kumzaing lising ani ka kungo homdoi gizun amadigi horaga sensitive violence amadi communal weba post lising mga kasamli ka taruk masak hangdoktuna masigi manungda post lising ahungga sani rom state ki IT department amasum MEITY government of India kusamnaraga Louthokpagi amadi pay samaga marfu ka tred amasum accounts su block tawkri haina Manipur gi DGP Rajib Singhana phongdokri Nasi Manipur Rifles ki parade ground of Manipur Police ki anoba gari sing minister na lam thaba ki thoramda DGP na mwata ki wapam asi phongdok la durmang hai kumjaing lising ani ga kungo homdoi gi jun thada mahak na Manipur gi DGP oine hek lakpa matam adudagi ngasi phawbo community ani gi marakta hingsa gi thawdok wathok kya da pik thana tholakpana ma ki oine masibu lakshinaba honaba asauba singnaba mo ikhi mangna makha taraduna miyamdagi sen munba lakpa
lakpa tawbagi thabak thingnaba integrated anti extortion sel hangduna ngasi phawbat miyamda sel khaiba munbada sienaba singama sum tamgi miyoi lisingama gi mathakta fogat pamkhri miyamdagi sel khaiba munbagi thabak thingnaba security force na thabak lakholakpada lambi thingduna security force sangba thingbagi thabak satharakpa sina security force na lawful oiba mathau ningthina tawba ngamhandi asiguma thawng asina hena sel munba khaibagi thabak satharaknaba maram oibada natana peace progress education amade haurakliba mirol sound akaiba pirakani hainasu DGP na phungtokhi maram asina miyamna security gi thabak singna mating pibiu hainasu mangna appeal tokhi illegal drug trafficking gi matangna palladuna DGP Rajib Singh hai Manipur police na drug trafficking ga mari leina case satre rom lokholakpaga loinana miyoi satre rom fukat pamkhri atien ba matam gi manungda heroin powder kg 771 brown sugar kg samaga yangai ga tret opium kg songa kunthra mari WY tablet kg songa kunthra ga mari fukat pagam khriani su photokhi masidana tana security force na nongmai lising trek sama pan ga ani fagat pagal loina bomb lising manga su ngasi fawda fagat pagam khriani su DGP na photokhi hari lupa crore samaga mawdraga taruk thada duna laikhiba gari samri humdraga teret police ta sinakri police ki mapangal kalhandana law and order ngakpo oithokti chief minister Manipur police ki mapangal kan khat hanana ba chief minister yumnam khemsana ngasi tuan lamda sijinagadaba police ki gari samri humdraga teret flag off tokri ahanba Manipur rifles ki parade ground pangthok pathorama ma chief minister yumnam khemsana amadi home minister Gopidas Konthaujam yaona gari singadu flag off tokibani assistant to status for police modernization scheme gi makhada center na lupa crore samaga mawdraga taruka 0.61 kai tharaklaga gari singadu laikhibani chief minister flag off tawkiba gari singadu di hero motorcycle sama bolero B639 bolero new vehicle 50 tata yoda vehicle humdraga mari mine protected vehicle tara truck kun tata 407 vehicle kunthra mahindra naskun mahindra bullet rakshak khumfu water tanker taragama pan bolero casper yankayamadi HMR vehicle mangani MLA sing chief secretary amasum DGP Rajib Singh yauna pangtokiba thoramadu minister Y Khemsan hai singi district singda infrastructure Wat panasingbu Khudong sadaba kya laiba maramna emergency ama tholokpa matamda hauzik sizinariba gari singasina mathau ningthina pangthok ngamdabegi phibam lei punama sigi yenglaga Manipur police ki DGP na lusingma timamana assistance to status for police modernization scheme gi makhara tuan ba makal gari sing amuktada pulap leibani hiramasigi matang Union Ministry of Home Affairs na mamang sigi October 13 ga mathoida lupa crore samaga mawdraga taruka 0.61 gi senpham kaitharaki chief minister na makhata na hai Manipura hauzik thoklibi irang asi laksinna na bohona bada police personnel singna thawai phawba thadun asabu thodang lawduna lakti laibaga amada police ki mapangal kalhandana law and order ngak poi thokti maram aduna Manipur police ki mapangal kankat hanana balenga asin angam thakta hona khigani haina sumang phongdokhi thauramadu home minister Gopidas Konthaujam na hai ngasi lamtha khiba gari singasi thaudo wa thok ama tholakpada matam sana yauduna mathau ningthina pangthok ngamhanana bagi pandamni hairki haina su pau sta pali